ꯃꯃꯥꯁꯨ ꯃꯁꯛ ꯊꯤ ꯃꯆꯥꯁꯨ ꯃꯁꯛ ꯊꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯁꯨ ꯏꯁꯛ ꯊꯤ 이자누피두는 그럼 투어가다가 사두고 로이드 잘하네 어디 이자누피두 Sido mari babung. Babung, 이게 만한 거 고수가도 야전에 그렇게 살루네. 시작. 아요리마. 이게 만한 기분이나 그렇게 babung. 이행해야 돼. 그렇게요 하비도 그렇게도 와리 얘도 요런 기분이 들래. 세상세. 아이 그런데 끼로기 babung. Dia makeso. Nanga mana yung pan gadi. Ay julo ko ba je. Nanga na ne pa yara gadi. Pa ay ne pa phang na ba na de ke ba si de ba. No pa ni na ba ta ha ke. Satunya sana benar. Nana nak kira di mana pam. Ya ada pasal sioi. Ay julo ko berdua deh. Mesti ngapa maju jadi di mubah ni nak sangar lagi. Sangar. Kamu ya. Nangai punya tu punya. Sesi sakta aja mulai nak awak tiar. Bila benda orang, ay di macam mana orang buat benda. Adi no ini tengah berdia harau re. Thabam ni sami nak jentau benda ba. Aku sahaja ni tu baru pasal tu. Kau thabak lagi. Kau thabak no. Mingai benda kau. Kena ngai no. Bawa betul tu. Kena jangan no. Aduh, am tu sami nak rasa ay cuci makeup tu orang ni kerap pasal dengan si dia. Nang minsan yang tapi dah aku lebih mah. Nang sami nak menbaga nak pangar. Nang sekaya lu sudah gaya punya ngangi saya. Aku dah korok kanu hai benar tak? Kayu nang semula aku titi dah sih bah. Nang udah dapat luat apa ni aku sih? Mana aku titi dia ke anda tu. Nangai nabi. Ini sakti dah bersih. Nugi tina pakai kaya ke. Dah satu nang minsan yang aku suai tak? Maya nak kiri sini nak udra. Ha. Kamu udah berapa? Nanti mesti kamai tahu pun. Dah sakti dah datang dari bema. Lalu saya ada program tahu ini. Ay, jalu. Jalu ada. Malah kanu. Sakti bakal je. Kanan tina ni je. Sakti baisu. Moi guna. Hazan ini. Ay besok tina puas mesti kaya gitu. Kem tu enggak ba? Masih di lima. Tak terus siapa sih bilang bunu? Berapa? Taza ye tamu. Wah, masih. Ayorimah. Kayak ni. Tamu. Kayak hangga habis beno. Ya. So sebelah apa? Sakit ni. Liam ni yang mangi dan paham ngasih dia. Ai gilai paksa. Loi dia pak. Malah ini. Tapi malah tiba lagi di lagi lagi orang orang. Malah juga. Mulai orang Lai bukan itu. Lagi di. Ada apa macam? Ini. Mama saya yang tu kau. Saya yang perlu ambil apa? Saya. Mana lagi mini
ꯀꯥꯏꯗꯩ ꯃꯤ ꯂꯥꯏꯗꯦ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯂꯥꯏ ꯑꯣꯟꯕꯅꯤ ꯍꯥꯏꯇꯥꯏ ꯌꯨꯁꯤꯗ ꯂꯥꯏ ꯑꯣꯡꯅꯤ ꯍꯥꯏꯇꯥꯏꯅꯦ ꯇꯥꯃꯣꯕ ꯁꯤꯗ ꯂꯥꯏ ꯑꯣꯟꯕꯅꯤ ꯍꯥꯏꯔꯒ ꯃꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅ ꯍꯥꯏꯁꯦ ꯄꯨꯔꯥ ꯕꯦꯔꯥꯏꯅꯤ ꯑꯣꯏꯔꯝꯒꯅꯤ ꯃꯁꯛꯀꯥꯗꯣ ꯃꯤ ꯌꯥꯄꯣꯟꯇꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯣ ꯍꯥꯏꯔꯕꯅꯦꯕ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯣ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅꯦ ꯅꯣꯏꯒ ꯇꯤꯟꯅ ꯈꯣꯠꯅꯧꯅꯨꯀꯣ ꯑꯗꯨ ꯅꯨꯄꯤꯗꯣ ꯇꯤꯟꯅꯗꯦ ꯀꯗꯥꯏꯗꯩꯅꯣꯗ ꯀꯥꯏꯗꯩꯅꯣ ꯑꯁ ꯊꯤꯈ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ ꯃꯥꯒ ꯇꯤꯟꯅꯔꯗꯤ ꯂꯣꯏꯔꯦ ꯅꯨꯄꯥꯒ ꯆꯠꯅ ꯄꯨꯔꯥ ꯕꯦꯔꯥꯏ ꯅꯨꯄꯤꯅꯤ ꯀꯣꯛꯇ ꯀꯩꯅꯣꯝ ꯂꯩꯕꯅꯤꯅ ꯅꯪ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯕꯨ ꯁꯪꯒꯁꯤ ꯌꯥꯝ ꯊꯤꯅ ꯄꯣꯛꯑꯝꯕ ꯑꯊꯤꯕ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅ ꯐꯖꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯄꯥꯕꯨꯡ ꯅꯣꯏꯅ ꯑꯩꯕꯨ ꯁꯨꯛ ꯊꯤꯅ ꯄꯣꯛꯑꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯒꯤ ꯁꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯀꯞꯄꯗꯣ ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯀꯔꯤ ꯋꯥꯈꯜꯅꯣ ꯄꯥꯕꯨꯡ ꯅꯪ ꯍꯌꯦꯡ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯒ ꯃꯄꯥꯟ ꯂꯝꯗ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯍꯥꯏꯕ꯭ꯔꯥ ꯄ꯭ꯂꯥꯁ ꯁꯔꯖꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯇꯧꯕ ꯆꯠꯂꯤ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯄꯥꯕꯨꯡ ꯏꯄꯥꯒꯤ ꯂꯟ ꯊꯨꯝ ꯍꯤꯡꯒꯣꯜ ꯀꯩꯀꯥ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯒ ꯆꯠꯇꯣꯏꯅꯦ ꯑꯁꯦꯡꯕꯒꯤ ꯑꯗꯨꯗꯒꯤ ꯑꯩ ꯐꯖꯔꯅꯤꯀꯣ ꯄꯥꯕꯨꯡ ꯐꯖꯔꯅꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯕꯂꯥꯒ ꯃꯥꯟꯗꯣꯏꯅꯦ ꯕꯂꯥ ꯃꯥꯟꯗꯦꯕ ꯑꯩꯁꯦ ꯑꯁ ꯕꯂꯥꯒ ꯃꯥꯟꯂꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯥꯡꯂꯩꯅꯕꯤꯒ ꯉꯥꯡꯁꯛ ꯇꯧꯕꯤꯒꯅ ꯑꯩꯕꯨ ꯇꯤꯟꯅꯅꯤꯡꯗꯦ ꯑꯩꯕꯨ ꯑꯊꯤꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯤ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯇꯤꯟꯅꯅꯤꯡꯗꯦ ꯑꯩ ꯎꯕꯗ ꯃꯣꯏꯅ ꯍꯪꯒꯣꯏ ꯆꯨꯀꯠꯆꯩ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯁꯤꯗꯒꯤꯗꯤ ꯑꯩ ꯐꯖꯔꯅꯤ ꯀꯞꯄ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯄꯥꯕꯨꯡ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯂꯁꯤ ꯂꯣꯛꯁꯨ ꯈꯨꯕꯅꯤꯅ ꯐ꯭ꯂꯥꯏꯠ ꯇꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯄꯥꯕꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯣꯡꯒꯗꯕꯅꯤ ꯑꯗꯨꯝ ꯑꯣ ꯁꯛ ꯐꯖꯕꯗꯒꯤ ꯄꯥꯕꯨꯡꯁꯨ ꯂꯣꯛ ꯈꯨꯕ ꯃꯥꯏ ꯐꯖꯔꯛꯑꯗꯅꯤ ꯐꯔꯅꯤ ꯅꯪ ꯃꯁꯛ ꯅꯪ ꯎꯕ ꯈꯪꯕꯗꯒꯤ ꯂꯣꯛ ꯈꯨꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯆꯠꯂꯁꯤ ꯑꯩ ꯁꯪꯉꯒꯦ ꯀꯞꯄ ꯇꯣꯛꯑꯒꯦ ꯀꯞꯄ ꯇꯣꯛꯑꯒꯦ ꯀꯤꯔꯤ ꯇꯧꯔꯤꯗꯨꯅ ꯑꯃꯨꯕ ꯉꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯩꯗꯤ ꯑꯃꯨꯕꯗꯣ ꯈꯔ ꯁꯪꯖꯜꯂꯨꯅꯦ ꯏꯃ ꯑꯩꯗꯤ ꯀꯨꯆꯨ ꯃꯨꯕꯅꯤꯅ ꯑꯌꯥꯛꯄ ꯃꯆꯨꯗꯨ ꯆꯥꯟꯅꯔꯣꯏꯅ ꯇꯧꯕꯅꯤ ꯄꯥꯕꯨꯡ ꯏꯄꯥꯗꯤ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯕꯗ ꯂꯣꯛ ꯆꯦꯟꯖꯜꯂꯦ ꯑꯩ ꯁꯛꯁꯦ ꯃꯥꯏ ꯇꯥꯊꯣꯛꯎꯔꯒꯦ ꯍꯌꯦꯡ ꯆꯠꯅꯕꯒꯤ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦ ꯇꯥꯊꯣꯛꯎꯔꯣ ꯅꯪ ꯑꯩꯅꯕꯨꯗꯨꯁꯨ ꯐꯣꯟ ꯑꯝꯇ ꯄꯥꯏꯔꯛꯇꯦ ꯍꯥꯏꯕꯅꯤꯗ ꯃꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦꯕ ꯃꯥꯏꯃꯨꯗꯣ ꯃꯤ ꯐꯖꯩꯌꯦꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯦꯡꯅꯤꯡꯗꯅ ꯌꯦꯡꯖꯥꯏꯒꯦ ꯇꯧ ꯏꯊꯟꯇꯕꯨꯗꯤ ꯏꯀꯥꯏꯌꯦꯕ ꯑꯁꯤꯕꯨ ꯃꯥꯏꯃꯨꯗꯣ ꯅꯠꯇ꯭ꯔꯅꯦ ꯐꯖꯕ ꯃꯥꯜꯂꯤꯕꯣ ꯑꯩ ꯆꯪꯁꯤꯜꯂꯒꯦ ꯍꯦꯛꯇ ꯀꯧꯔꯨꯔꯒꯦ 나는 지라프 사전이나 사진이야. 마이무아 그나는 시냐? 그리 먹고 싸잖아. 마삭생지가 나하와이나 아이지 태예나 뭐냐 뛰는다더나 고생 째나더나 허징나 아이기스 거래. 그남 뛰나라. 너 배좀 떨어 저게. 그러면 뭐 그이유니 마이무아 다 만나봐 그자로 많이 봐. 응? 마이제 파자레가 하나 뽕바 말래. 누가래? 허지 lâu 건 요라가 삭수 khá 파자토야. 하나두가 하로디 ꯑꯗꯨꯝ 파자라니 나트로나. 누가래? 바보 ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯣ. ꯇꯕꯨ ꯌꯦꯡꯒꯦ. 哎呦我的妈！